ꯈꯪꯍꯧꯗꯦ ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣ ꯑꯗꯨꯔꯥ ꯂꯤꯛꯂꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯕꯤꯕ꯭ꯔꯣ ꯃꯌꯨꯝꯗꯗꯤ ꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯅꯤ ꯌꯥꯝ ꯈꯪꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣ ꯂꯤꯛꯂꯥꯕ ꯅꯪꯅ ꯀꯅꯥꯅꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯈꯥꯕ ꯁꯥꯎꯅ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯑꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯖꯛꯀꯨꯅ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯅꯪꯗꯤ ꯍꯨꯏ ꯀꯅꯥꯅꯣ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯃꯤꯡ ꯍꯨꯏ ꯀꯧꯗꯦ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯔꯤ ꯍꯥꯏꯅ ꯊꯣꯟꯖꯩ ꯍꯣꯏ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯔꯅꯤ ꯈꯪꯍꯧꯗꯦ ꯈꯥꯕ ꯁꯥꯎꯅ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯗꯨꯔꯥ ꯍꯥ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯄꯥꯔꯤ ꯁꯨꯝ ꯃꯇꯧꯗꯨꯗ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯇꯨꯅ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯁꯨꯔꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯀꯩꯗꯧꯅꯔꯒꯦ ꯄꯥꯔꯤꯅ ꯚꯥꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯣꯛ ꯑꯍꯥꯡꯕ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯦꯗꯅ ꯖꯛꯀꯨꯅ ꯅꯣꯏ ꯍꯤꯡꯅ ꯍꯤꯡꯁꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯑꯃꯨꯛ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯤꯠꯇꯨꯗ ꯅꯃꯥ ꯎꯕ ꯐꯪꯉꯣꯏ ꯄꯥꯔꯤ ꯁꯥꯎꯅ ꯖꯛꯀꯨꯒꯤ ꯃꯉꯛ ꯆꯞꯂꯗꯨꯅ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯃꯥ ꯄꯟꯕ ꯅꯠꯇꯤꯛꯂꯣ ꯑꯁ ꯚꯥꯏ ꯊꯥꯗꯣꯛꯑꯁꯦ ꯊꯥꯗꯣꯛꯑꯕꯁꯦ ꯁꯨꯔ ꯈꯥꯝꯗꯣꯛꯂꯤ ꯈꯥꯕ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯁꯛꯇꯨ ꯎꯠꯂꯛꯂꯗꯤꯅꯦ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯉꯦ ꯈꯪꯉꯣ ꯁꯨꯔꯅ ꯑꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯗꯤ ꯃꯐꯝꯁꯤ ꯅꯣꯏ ꯅꯄꯥꯅ ꯂꯩꯕ꯭ꯔꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯃꯨꯛꯅꯔꯛꯂꯦ ꯇꯥꯂꯛ ꯑꯗꯨꯗ ꯂꯤꯛꯂꯥ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯤꯡꯗ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈꯤ ꯁꯨꯔꯅ ꯚꯥꯏ ꯂꯤꯛꯂꯥꯗꯤ ꯏꯁꯤꯡ ꯁꯣꯛ ꯂꯩꯔꯦ ꯂꯤꯛꯂꯥ ꯄꯜꯂꯛꯄꯗ ꯁꯥꯎꯔꯝꯕꯒ ꯄꯨꯡꯐ ꯐꯗꯨꯅ ꯂꯤꯛꯂꯥꯕꯨ ꯌꯦꯡꯖꯔꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛꯂꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯂꯤꯛꯂꯥꯅ ꯑꯁ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯕꯕꯥ ꯀꯧꯔꯛꯆꯅꯤ ꯄꯥꯔꯤꯅ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯁꯨ ꯏꯀꯨꯕꯣꯛ ꯄꯨꯔꯛꯇꯣꯏꯔꯥ ꯂꯤꯛꯂꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯂꯗꯨꯅ ꯁꯛꯇꯥꯖꯤꯒ ꯀꯩ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅ ꯁꯤꯕꯣ ꯆꯠꯂꯣ ꯃꯇꯨꯡꯗ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯀꯅꯣ ꯂꯤꯛꯂꯥꯗꯤ ꯆꯝꯅ ꯍꯥꯏꯖꯔꯤꯕ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯎꯖꯈꯤ ꯅꯨꯄꯤꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯈꯪꯖꯗꯕ ꯄꯥꯔꯤꯅꯤ ꯄꯥꯔꯤꯅ ꯑꯗꯣ ꯅꯪ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯈꯥꯕꯗꯤ ꯂꯣꯏꯔꯦ ꯃꯩ ꯍꯧꯕꯗ ꯂꯤꯛꯂꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯂꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯤ ꯈꯥꯕꯅ ꯂꯤꯛꯂꯥ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯂꯤꯛꯂꯥꯅ ꯀꯩ ꯀꯤꯔꯒ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯩꯗꯣ ꯍꯦꯛ ꯑꯣꯏꯔꯦꯗꯀꯣ ꯑꯩꯁꯦ ꯑꯣ ꯅꯨꯄꯥꯁꯦ ꯅꯨꯄꯥꯅꯦ ꯃꯈꯥ ꯇꯥꯕ ꯍꯪꯍꯧꯔꯣ ꯐꯦꯠ ꯂꯩꯗꯨꯅ ꯆꯠꯈꯤ ꯄꯥꯔꯤꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯤꯕꯗꯨ ꯊꯠꯇꯨꯅ ꯑꯣꯏ ꯂꯤꯛꯂꯥꯁꯦ ꯑꯩ ꯈꯛꯀꯤꯅꯦ ꯑꯩꯍꯥꯛ ꯈꯛꯀꯤ ꯈꯪꯉꯕ ꯃꯇꯨꯡ ꯇꯥꯕ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯕ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯎꯠꯀꯅꯤ ꯄꯥꯔꯤꯅ ꯑꯁ ꯃꯤꯡꯗꯥꯁꯤꯒ ꯅꯁꯛꯇꯨꯒ ꯐꯅꯕꯨ ꯆꯥꯅꯔꯤꯅꯦ ꯏꯕꯣ ꯂꯤꯛꯂꯥ ꯅꯪꯒꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯗꯨꯗꯤ ꯀꯣꯟꯅ ꯈꯪꯅꯔꯅꯤ ꯑꯗꯣꯍꯦ ꯁꯕꯥꯟꯃꯛꯅꯦ ꯁꯛꯇꯥꯅꯦ ꯁꯨꯔꯅ ꯚꯥꯏ ꯑꯩꯗꯤ ꯃꯌꯨꯝꯐꯥꯎ ꯈꯪꯍꯧꯔꯦ ꯄꯥꯔꯤ ꯍꯔꯥꯎꯅ ꯀꯥꯏꯗꯅꯣ ꯚꯥꯏ ꯇꯨ ꯃꯃꯥꯡꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯅꯦ ꯖꯛꯀꯨꯁꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯑꯩ ꯌꯥꯗ꯭ꯔꯦꯍꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯊꯨꯅ ꯊꯣꯛꯂꯛꯁꯤ ꯂꯥꯛꯑꯣ ꯈꯥꯕ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯑꯣꯏ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯣ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯆꯠꯈꯤ
Saktajiga wa ngangbу phawdi hairene. Surna lasta Likla gi boyfriend oiramdana ko. Parina oiraga bu chabiramgodro. Lao masakto yengbu pilhaudreba amtaga yengjage. As kuirugumsi ko. Hoi he kok lao. Pari tasengna angawba amagumle. Mahakna Likla bu nungsijaba karamna nupi koigani phawba khangjadaba mahakna nungsibatani haijariba sursu pari bu thingjade. Thongaldu wa ani na phaina ngaklami. Ai moige sidi phanabu nungsirine. Yumdugi akoibadu yenglui. Yumlai kaireidu yengbada khanghaude pari maithong maksinkiba. Bai Likla do waramgadra. Aingonda hangadi phajana khumlani. Likla gi masak uraktrabada sambal adu kaduna yenglui. Ure Mangolda pisa duna lairamba pari harauna. Ure bai ure tu. Tarakliba khonjel du kadomdagi no yenglubada sambalda naptuna lairambadu ubada pakhatna chingthai. Makholu taraduna Likla pisa rambadagi ngakna yengladuna huranba changlaklaboi ningduna thoglakli. Surna as nangibo nupi phangaroi. Nang adudi kanana singaroi. As sinaba tare ne he chalhor silao. As number du dang loroga chalaseba. Hojikti ne sukpi he piraroi. Yare se chasilao ba. Likla thorakpada makhoi ani leptuna lairambadu ubada sauningna. Noigi se ai nupi ni na usitira. Surdi khangprek khangi adubo pari di harauna. Likla ai nangairamine. Khunse ai khakta nate lairibase. Hojik miyam tanaba law haibra. Namai du ikaidro. Nupa moiraga atuk yam chakhanai do. Surna Likla nangna lana uri. Hoi bagi matawsida nangna sulana lawpham thoe. Adubu Likla nang lana di lawgono. Aigi marupse mamangda asumna amukta tawraktri. Pari so harauna jangsinduna. Mane baina haisi jume. Ai mamangda nupi koigi so haide. Sumaina amukta su tawrakte. Likla na huranba misak amana kaidawnungda ai huranbane hairoye. Aidi kemta hurandi tasengna nangbu nungsijabane. Surde saungingbana loire mamitto paina yengai. Matungda amukhana lakano. Maduna phaba oigani. Aidi lakani. Nang udradi ai leiba ngamoi. As bai chaslao. Ngaikho number amta lawkhige. Likla nangi phone number piyo. Ai phone tawrake. Noina padagi lawcho. Saune changki. Yare nang Likla phangaroi. Pari nungaitana. Kaigino haise. Kari nupi khu haino namai duda champal na tharakti do pharabane adudi kamai haidoba as la osi chalase aduga hairage ba numit kharani de haujin ki pari Likla bu tana jaba lepchade adubu Likla di magi mataududa ngausinna bani khanna adumak yakidre khaba amati pari ayamba matamda ningai sangdana ba haibudu thokli. Takpaya ba takjay nupa ama oibagi ikai iki thadoktuna nonjaba phawba yaujaki. Pari di Likla gi wari taraga mana wajaba uraga nungsibasu adum henkalakli. Memcha samacha gi mataudu nungaijade. Ahingi matamni pari tumthaba yada Likla gi saktam adu ningsingja thawai tana angauba chebang aduda Likla gi saktam yekchari. Likla karamba mikuptano nangna aigi thamoi masak khangbirakadaba aigi angawba itausina aibulana uhalaba ngaijekini mikup khuding nangna aigi thamoi masak khangbirakpado tasengna nafamda ngawraba misak haibado oihaleko ahing kaya tumjaba ngamjada
angauba amagum leli. Makoigisu class haunaraduna sursu lagli. Mama, pari di. Mem chana. Ngaiko, amta phamula. Likla dubu karigino. Icha thoibada sungya yadri dubo. Khangde mama. Thamoidi phajana kalli madoi nupido. Ai icha thoibana asumna ungduna leibase yengba ngamde. Noina ngamni hairaga na taw. Natradine ima oina mayumde hekta challuradabani ko. Chango kaada leiramni. Sursu changlakli. Adubu kaadu liklagi yekjaba saktam mayam amaga loinana leirambaduda nungaijade. Pari lairikta onsenduna lakpani. Asumna mamanaba aduna asuk honglaklavada nungaitana changlaktuna. Bye. Pari na changlakpaga uhodiye kai chatoino. Wangu chausilao. Pari harauna asengbra. Harauramba minokto mangkiduna nungaitana haireklami. Bye. Aise yam patraba. Ai liklase nushiganu yadi. Hena nushibusu hele. Ai yam ware bye. Ai asumna oirakani haiba khallude. Ai gari irana mana ibu nushibu ngamdabano bye. Ngasidi ai fazana haizagise la oloshalo. Nangna adumna leibase ai sunungaiteba. Pari harauna loisinjaduna wangu tamna haitharakli. Numit yungba matamni kunjo masado waraktuna mayum tamna lai. Bema. Wana mapandagi kawrakli. Likla sa mapagi konjel do taraduna thoglai. Likla mapagi matawdo ubada pakhat na chinsilakli. Baba, kaitawrage? Kunjo masado humang anapi kanglai. Ush, tabaka sisu chakai kadabagum tawri. Baba, yum no hotnabada kayadi wakre. Mapanduda faktu thaduna. Baba, se ngakta puthabiyo. Wana hipthaduna. Ising kita thake. Kanaw sisu kangbada yadre. Likla ising lauba imungda hatu changki. Kunjo kanghaude masado hene humang kanglakpa. Makok adu sangawrakpa hinmanbana wangang phawpa thokidre. Masado wana kanglambadagi mamito tapna oisinki. Pari hoisu yawraktuna thongalda gari khamki. Likla ising du paiduna phamtharakli. Baba, pakhatna masa paiduna nomlai. Baba. Makutta pairamba ising takiba kanghaude. Pakhatna mapabu pamkhatcha. Baba, kidorage? Baba, se mitpango. Baba. Thongala duga yumga lapna dabana. Likla na kaplibadu taraduna makhoi su sensilakli. Baba, se mitpango baba. Baba, se mitpango. Pari su pakhatna phamtharakduna. Likla, babung kaidorage? Baba se kauba tadre. Amta kanbiyo. Likla ningamdana kapchaduna hairakli. Pari mamangda likla na kapchaba amukta udri. Likla bu nungaitana yengjaduna. Likla, kapkunu se kaisu tawriye. Surna, bye. Ai gari thawdo amage khara thuro. Thunama kunjo bu hospital da pubirakli. Kunjo gi phibam henjina soksin khibana operation tawki. Likla chair aduda ningamdana tumina family. Pari changsin basungamda likla gi matau tubu nungaitana yengli. Pari na, bye. Babungdo kaisu tawriko. Surna, ai bulairo. Ngai haki matung doctor thorakli. Pari chensinduna. Doctor, babung karisu tawdraba natro? Likla khanghaude pari bu yengjarakpa. Pari gi matau uraga thamoidu hena ningamdaba phawri. Khudong thiningai oidida. Aigi kebindam ta chango. Yani doctor, ai changjarake. Sursu thoki. Likla tapna pari gi manakta changjaraktuna makhut ani lona jarai. Dada ki tawbimal. Punsi simagi singba ngamjararoi.
Mapidusu sinthajarakli. Pari nungaitana makhutuna taithokpiduna. Likla, nangidamaktadi ai thawai phawba thaba ngamgadiye. Likla ningamdana paribu yengjarakli. Aigi thawaidi aigi babane. Baba natana ngasigi malemsida aigini haibida kanasu laiti. Karigumba babana khudongthiba thoklaba ai hingduna leiba ngamoye dada. Hik kapcharakli. Likla pari ki pidu nungsina taithokpiduna. Likla, se kapkano. Nangna kappa uraga thamoi sida haifam khangdana waye. Ngasi nangi pi uraga aina asuk waribase karigino. Asomna ai amukta so waraktri. Nangi minok to yengjagi Likla. Likla haifam khangda kapchabadu leptuna tuminna lei. Sursu doctor ga wari sanaba loiraduna thorakli. Parina, bye. Doctor nabu kai harage. Kakado, masa khara sonjilame. Ado hidak singdo changnaina jaraga matam khara irenjana pothan biyo haire. Likla, nang pakhat kano. Kaka kai sutawriye. Sur makha tarakli. Ado bye. Aina special ward ta sip tawna ba hairama bane. Hayeng oina discharge taw ngasidi nungairo haire. Likla gidi kana su leijaramde. Sagai mabung mapa su leite. Mathan khaktani. Parina. Bye. Nang halo. Ai dis de lehorage. Likla mathan da thanambadu nungaitre. Mama dadi kai haina khumdoi ba. Likla tapna. Yarni dada. Mina sulakaniye. Parina. Yadiyani ko. Haina ringai mina sulakle. Babong kai sutawdraba. Mina hoi su pari da yengduna. Noina rapu kala isa. Nate. Lakmina bane. Pari. Waleta ki paisa khara lauthokduna pi. Likla. Se. Sina awat pa yengnaro. Ado paisa daidi hojik thiramage. Hidak su leiramage. Nang kapkanu ko. Likla ikaina. Yaraniye. Yamale. Ai singba warani. Pari no fe tawraga. Hayeng nangna khoida laaga singdorabane. Se. Makhuta pisinduna. Mina. Phajana lemino ko. Se. Aigi number ne. Awat pa leirisu hairo. Pari Likla bo nungsina yenglamduna jatki. Mina na. Nangbu ngausine kai haidane. Yengbada asukam lemisidi. Misu phaba male. Kanana sumaina mateng panglage. Ayam ikaire. Aina haikiba mayamduga aduga aigi khwaidagi maru oiba tangkakta mahakna aigi mangda lepladuna bababu kanbiba. Moida leiraga singladawni haisidi. Lao kaka manakta changase. Matam kharadi haujanki. Pari college kaba haubana Likla bo lumba khara lepki. Adubu nakan amaromda Likla pari bu nungsijaba tapna faurakli. Kunjo sumasa khara kankhaladuna lau chatke haina thorakli. Likla na. Baba, kadaidano? Lau dani dana. Doctor na potha ko hairi dudi. Doctor gidi adu ngaktani ne. Baba karisu tawdre. Ngaiko. Aibu pukhalamba nupa macha adubu pao adu maphaulak khitrabo. Ipa maga mukta unaningi ne. Phare baba lau chalukige ko. Kunjo hek chatkibaga Likla maithong maksinna. Karigino. Mana handak marak laktisiba. Aibu waraukraba jala. Masadu tawfong khangjade. Inakta leiringi khangkide. Nongmata nangbu aina kanano haiba. Hojik lapkraba matamdana thamoigi mami senglakli. Nangbu aigi mitmangda amuktadi lepiuga ba. Khanghaude hospital manungda Parina Minada number piramba. Khanghaudana maithong makalamna thoklakpa. Likla hek thoklakpaga
thongalda khaba leptuna leirami. Khabana Likla ngasidi wa chap chabi mangang nase. Likla usitana kari karamba anabo wahay amu pamli bage. Likla nang nupi ni atuk hak na pongbudi tawgono. Nang gumba kathut lawbi amagumbadi kudak asida phaduna lawba ngame. Da khaba nang irai kai sigi bungne. Mabung ama oibagi machan amana thampham thokba bepardo thamalo. Khabana oi nang budi itu natana atopa karisu khanma ngamde. Aina phajana haringisida nang yaw. Natrabadi kaidoraba ha. Natrabadi kaidoraba. Likla sangno makhwang melai. Natrabadi aibu phage siro. Matamse yam chakholabani. Ai nupi ni haiduna nangonda kigedaba nupi da aidi nate. Noina pana jila oi kaina aina kigedaba manbra. Noina pa dubu warak piba ngamba mathakta mi mayam ama lay haibase masisu kawgano. Likla sauna laurai. Likla usitana yenglamlaga chatpa hawi adubu amuk onsilaktuna. Hojikti ai sunungsiba masak khange. Hojikna hena nangi chanafam laitre. Aigi thawai hakchang pumba mangonda kathokre. Ibung khulsigi wangmadagi inama ama thibi hawro. Likla paina yenglamduna chatki adubu khaba masadu asawo phathaba ngamlaktre. Likla na hairamliba wahaiduda mahak aphapata karino haiba khanglaktre. Phai nupi nangna aduk hakna phawraga khaba ina kaidorappa ngami haibida chap chana khangangani. Nangbu namittagi napi tahandana to'oi. Aduga nangbusu aina lawdana to'oi. Mase khaba ai leptraba phirepne. Sauna phanduna chatki. Likla sominagi manakta changlaktuna famthei. Kaino asuk sauna changlai dia. Karigi oine khaba haiba mahagi khabado thengnei. Aisu sauning mandana taptai chairambani. Likla nangonda hana so haire. Da khabadi kok ama tawe. Phajana hainaraga tokpa yadra. Nangdi nupine. Likla sauna nupine na mana ngangba punamak taraga laigadra. Aidi haisine madugi nupado hu taret mukhari. Ai tasengnane sidaga lainingdre. Lainingdragana nawado kauraga thokjengkhro kaino. Adudi khabasu pai leiroi. Likla saurambaga pungpha phaki. Aidi kawe. Nangonda dadagi number yawbra. Karamba dadano? As hospital da pirambado. Yawdebo. Likla mai thong maksin na lay. Hoibe ma nadaw yengi na laklabani. Nang nahanglakani khandana thamja hobado. Likla haraw na. Asengbra. Se wari sanawo ai tawbige. Pari na piramba number to da call tawsili. Pari su college halakpaga pothari ngai lakliba call tubu paikhaladuna. Hello kana? Mina Liklagi nakongda fathangjili. Kanano wangang disibo. Likla masada swai laujai khonjel liklapna. Dada khonjel du tabada tu chungkiba khanghaude. Khangle Likla ni haiba hiblambadagi harauna fuk haugacha. Likla aini haibadi dadana kamaina khangiba. Aina asuk nuksijaba nangi khonjel phawba khangba ngamdrabadi nushibagi kari athano. Likla harauna momo nokjarai. Mina su wari sanajana bahaiduna thoki. Parina Likla ayam harawe. Nangna asumna call tarakani di aiti thajarude. Dada nang aibu warobra. Aidi nangonda kagi warogani. Aduga dada di kari gilakjibano. Pari momo nokjaduna. Ay lahaningbrane. Hanadi lakano haidane. Likla ikaina khumjaba ngamda tumina lay. Ay class amu hawre adunane. Likla nungaitana adudi laaroidra. Lakninge. Ado handaki Sunday sida ay laage. Likla de haraw jari. Parina ado nangi nambara
Nate, aidi phone paidi. Binagine. Ai dadaga wari sananing bagi tawrakpane. Kay wari? Sumaina. Haijaba ngamjada. Hainingba wadi hairno. Ado dadagi ming kay kauge? Aigi ming khangjiba. Haidi haidana. Nangsu hangdi hangdana. Aigi ming lo Pari. Aduga imanabaduna sur kaubane. Pari. Nungsina machinda sonjay. Mina su changlaktuna. Is yam naira maleda. Likla ikaina. Da Pari. Ay thamage. Yumgi thabak tawgadabusu lay. Ado amta hairamo ba. Ay thamage da Pari. Phone do fat kakthali. Minana. Haigraba. Haide. As mihun nga sa paithokpoi ninge. Somda so Pari. Harauna mamagi nakta jensilagli. Mama. Mama. Mama bu makhut paiduna konsinjay. Kadoragi chathoy. Mama gi mathadagi amuk tholakduna. Mama. Hojikne. Liklana aigona call tawraiba. Memcha no fet tawraga. Nusikai ni hairabo. Ichana asuk yamna haraurisiba. Hairakte. Aduisu magi thamoida aigi karigumba kharadi phawre haiba khange. Mama, ai yam harawe. Ai sande ngai doine. Somdana khaba kanna thang phengni ngai Jaku changlaktuna phamthai. Jakuna Ba nangi khugi sidi sa kakpa phauti nuairani he. Khaba khugi do thangkatuna mamin I kaba makhai yengduna aina pengliba thangse sa kaknaba nate mi hatoknaba ne.